Taraganitoi suba Manipur Legislative Assembly ki tare suba session haudringai mangoinana Manipur Chief Minister N Biren Singh na mahaki form dagi resign tawkraba matung BJP National Spokesperson ama oriba Dr. Sambit Patrana Chief Minister N Biren Singh na luching lamba laingak asida yauriba MLA amadi Minister Singh amamamta oina mahakna leiriba Hotel Imphal da kautuna wari sanakibada natana Dr. Sambit Patra masamang na lusingduna Manipur laingak da yauriba MLA kangbu amaga ngarang Governor Ajay Kumar Ballaga Ras Bhavan da unaduna wari sanakhraba matung ngasi ayuk saurang na pung tara khara helakba dwaida Manipur gi Ras Bhavan da Dr. Sambit Patra laktuna Manipur Governor Ajay Kumar Ballaga amuk hana unaduna wari sanakhre hairi thajaba yaba pawgi likul lamagi matung ina wari sanabadada Housing Manipur da oirakliba political gi matang da kupna khana nainaduna wari sanakhe hairi Governor ga wari sanaba loiraba matung Ras Bhavan dagi tholakpa matamda Paumi Singna Dr. Sambit Patra ga wari sananaba honaki adumoinamang mahakki maikir ki wahi amata forward fongdok lamdana Hotel Imphal tamna satki hairi February ki tang amadagi taraga mapan fawbo pangthokadoriba MU Grade B amadi CA gi recruitment makhasta thaba yaroi haina Federation of Indigenous People Democratic Movement Freedom gi President Wahengbam Santana khuyek piduna thadrokpa serola mana khangalakli serola sina makha taraduna hai hauzik pangthok liba recruitment asida freedom na thigaluba matamda recruitment asigi mari lainaba return test adugi answer sheet munabagi MU gi register na thokiba confidential order anina mayek sengna khangmangamle hariba posting asigi return test singsu niyong kanglong chumna lakani haibasi thajaba leitre hainasu serola tuda palli Ngarang Assam ki Hojai district ki manung sana laiba Nilbagan area da thiba humba ki thabak sathabada aina Thingkhraba Lalhoulup People Liberation Army PLA ki kadarama Hojai police amadi NIA ki apunba kangbu amana fagat bangam kre hairi police na farba miyoy adu masaki chahi kungamapan suraba yaikom tondonba sing Elias Pibaton kawi hairi Hojai SP Sorok Gupta na paumi sing da fongdok ki baki matung inna haukiba ing kumja lisinganiga kungamathoi gi November thagi tang taraga humdoida Churachandpur amadi Myanmar anigi lonaba mafam amada Assam Rifle gi Colonel ama Colonel asigi loinabi amadi masanupaga loinana personnel mari punnamioi taret hatpada senaba misagamani hairi thaudoga duga mari lainana NIA na thigatnaba Manipur sarkar na khangan kibaga loinana NIA na case ama lokatuna mioi asibu fanaba matam sangna dagi Thiduna Lak-Khibani haina mahakna makhata na fongdoki Imphal West District ki Singjamai Police Station ki manung sanba Singjamai Okram Laikai dagi aina Thingkhraba Lalhoulup Pripak Pro ki active kadarama police na fagat pangam kre hairi police na farba miyoy dagi maming pebam dakesor sing sahi yangkai gamathoi miyoy adu police na wang pang satapa matamda Singjamai Okram Laikai dagi sana jawba kobo miyoy ama napirakpa mobile phone ama season aduna Singjamai area da leiba public miyam dagi sale khaibada senba miyoy ni haiba khangbangam kre hairi police na miyoy asi dagi mobile phone ama wallet ama Aadhaar card ama border ID card ama PAN card ama galoinana notebook ama recover tawba ngamkre hairi Kaksing amadi Thobal area da leiba public miyam dagi sen khai tungkai tawbada senabani haiba aina Thingkhraba Lalhoulup KCP city maite gi active kadarama Kaksing district ki Kaksing police station gi manung sana leiba Imphal area dagi police na fagat pangam kre hairi police na farba miyoy dagi maming Moirangthem Gobin Lak-Khiba maite sahi kontraga nipan kawi hairi miyoy asidagi mobile phone ani ga loinana 4-wheeler gari ama recover tawbangam kre nakala maromda Imphal area da leiba public miyam dukan stone crusher government employee amadi pharmacy singdagi senkai tungkai tawbada senabani haiba aina Thingkhraba Lalhoulup KCP PWC ki active kadar mari Imphal West District ki Lamsang Police Station ki manung sanba kameng sabal da leiba makoi ki camp tage police na fagat pangam kre hairi police na farba miyoy adudi Takel Mayom Victor sahi kun gomdoi Huidrom Vikas Singh Elias Sanamasa sahi kun gamanga Oinam Nausa Elias Mek sahi taraga mapan amadi Awungsi Zone sahi kun tragomdoi kawi hairi makoi dagi maru taret yawba .32 pistol ahum maru tara yawba 9mm pistol ani 9mm empty case ama donation card samaga taraga humdoi Baofeng handset ama mobile handset ahum 2-wheeler gari ani ga loinana notebook ani recover tawba ngamkre hairi
USA की President Donald Trump na USA da gender ani tagi hena recognize tawraroi haina lauthokhraba matung mamang thagi tang kun gani panda Donald Trump na khuyek piduna thadorakpa order magi matung inna US Active Service ki member oriba mioi singna gender onthokpa natraga transformation ga mari lainaba medical procedure tawbada athingba thamle haina US Defense Secretary Pitna Fongdokre mahakna makha taraduna hai US Active Service da thabak tawriba mioi singna mangjauna gender onthokpa natraga transformation ga mari lainaba medical procedure plan tawkhrabasu lepkadabani hairi US military da aranba gender identity sizinaba gender onthokpa natraga transformation ga mari lainaba thabak thoram sing active duty gi oinadi military standard khongaunaba thawongni hairi gender onthokpa natraga transformation ga mari lainaba procedure sathaba hokraba sing service tagi discharge tawroi makoibu ikai khumnaba oina US ki damakta thauna lingjel uthoknaba thaudang sapsana pigani hairi US military personnel million amaga dasmik ahum rom leibagi manungda personnel lising taraga manga rom transgender oiri Donald Trump na USA da gender anitagi hena recognize tawraroi haina order thokiba sibu yaningdaba phongdoktuna human right group kayana su order asigi mayok ta kholaw kaya lawbuka loinana logi mateng lawduna court lanting nagani haina su paw asina makhatari National Highway 2 amadi National Highway 37 da lamdam masigi tangai fadana nongmada sangdraba yadraba posai puduna lakpa gari saniga kungani thoi amadi samaga marfu taraga mathoi hariba lambi asida apanba yaudana pusilakre makatana posai pusilakpata khudong thiba thoktana bakidamak singnaningai oiba mafam singda security force na akanba section tharang lokatki Manipur district namakta pamdaba thoktana bakidamak singa masung tamda puna checkpoint samaga taraga humdoi hangduna asat ok sing sek tobaki thabak satakre haina Manipur police control room na thadorok zero lamana kangalakli ano bo sarkar amak thiam gera PR la gera any winning bo what people winning bo lak chesno Manipur ki maduna ra anti goiba sarkar goiba kangom chata ga jo hauji Manipur miyam na iri pa iram dam kanjana ba ifuru kanjana ba aikoi gi chachir pe pe blori aikoi matu na ma sokpa yaroi haiba pdf se aikoi miyam ma lepchari adu ngasi gi foundation ten de konsai thoi suba amko foundation di se da amka jo amuk Manipur miyam na iri pa iram dam kanjana ba aikoi khun nga pa chok na ba aikoi gi ima in don jing adigi aikoi khun nga na ba hona ba da ngang oi da wa kan ba wa ngang lai ba adigi tawroi da thak mayam ta holai se masi bharat sarkar ton bani maduna makoi gi dai de moine pugudamni aduna makoi na masagi dai de leithoga misam miyam da aswan meda tai na bagi tabak madi yaroi maram di Manipur gi miyam je adugumba maram cha jo gadi mi lak chaba ya da bani siba na ba mai chi bai duna amani British ka lan theni gi ba kaung furum na besi ma kawi gano sibi gi da roi lam chanto ko da hali mure traba British ka 1991 gi matam da Manipur singa lan theni gi do mai chi ba mai ba ko dim pham bai bi ati koi chalian to banga mi thengnari maram di koi lan de hai ba do ut pane ba haujik chu bharat na pana chaw su lami gi sakti kan na pana le gi chu koi lan da bani na aduma bharat sarkar ga chalian to bama tam da koi Manipur gi miyam na akiba pau de hai ba wapum sima chu thamjari